Lanaimi Oikarana Lamacha Ama room Kara Leraga schooling Katlaga Mahi Tampambu Sandalambi Oinana Bahonaba Amade Lengaki Leriba Department of Criteria Sudaba School da Kangnachana Ba Yenglaga affiliation Piba no objection certificate Pibagi Chatnabi SC Tokpiyu Masina Mahi Tambagi Kanglonda Asoibakaya Lakle Masida Socialist Students Union of Manipur SSUM Gi meeting Changlagani Haina Loop Asige present as Yaimana Fongdo Kre Wapamasi Socialist Students Union of Manipur SSUM Safong Kibaga Loinana Taramatoirak Suba Mapok Kumon Amadi Masiga Mari Lainana Taruplak Suba State Level Painting Competition Thoram Kumalampaki Indoor Holda Pangthokibani Ahanba category da class 5 to 8 Fauba Amadi Anisuba category da class 9 to 12 Fauba category Anitokna Fight against evil Haiba Hiramda Pangtokiba Layekba Chamdamnaba Atuda Mahiroi Chohum Hena Saruk Yaki Toramaduda S Yaiman Hai Mahitan Fam Sang Ase Lalon Pot Nate Afaba Mahiroi Kaya Putokpa Kunaigi Chukli Painaba Akaba Mahiroi Putokpa Mafamne Masida Straight Padagi Manipur Ase Lekha Taraklabadi Aduna Masida Senda Lambi Oitoknaba Honaba Lepiu Amade Lengak Nasu Midyang Changpiu Criteria Suba Bizan Yauba Kaktada Bosem Amade Kosem Nasu Affiliation PBU Tongan Ba College Singda Mahiroi Missing Yamba Tamba Taragasu Class Yaudaba College Laktaba Aduga Exam Dana Natana Pambai Season Aduna Chatnabi Ama Leribasi Lebaktibani Haiki Thoramaduda Chief Guest Oikiba Council of Higher Secondary Education Manipur Secretary KH Asikumar na Hai Lairik Haiba Hairaga Mark Wang na Fangba Aduna Kwaide Lairik Haibani Haina Longna Rami Adubu NEP Lakpadage Madudagi Ahomba Amade Tapna Purakle Lairik Kak Natana Social Mental Health Development Spiritual Yauba Amade Imaleba Kitama Karigumba Karetobang Ngamba Mathau Tare Haiba Wakulan Adu Mahiroi Singda Nona Faholapa Asina Afaba Chaukat Parumda Purakani Thaze Haike Lunena Thoramaduda Guest of Honor Ina Political Activist Safam Kangleipal All Manipur Recognized Private School Welfare Association Ge President Livestream Joy Kuman Amade National Teacher Awardee KH Indrakumar Su Saruk Yake Niyom sumna amadi in suraba criteria suraba school khaktang aikoi council amadi bosem nasu affiliation tawbagi ayaba pibyo lengang nasu hairiba no objection certificate piba matam dasu vision amadi mission ga chanarabra haibadu yengbiraga no objection certificate su penjaninge 2025 ta union asina lengak ta thamjakhiba Relief camp da Lairiba Mahiroi Singi hostel facilities Singsi Aikoi Frida Tokpiyu Haidana Aikoina Mamangi PR Lengakta Aikoina Thamjakiba Wafum Masu Leizakre